Asidagi numit mani mamanga Russia-gi Russia-gi secret FSB hadi makoi secret intelligence aduguma department ma Russia mang delay se makoi gi su arot paduguma document kya lady masigi document sing ase leak oikre haiduna wafam se masida photo piri se masi mak headlines oina New York Times do kresini malti Russia-gi FSB makoi intelligence group ase anwak cintani Russia se manung de cintani madudi hojik China na mafam kya da phugalak lipa makoi gi sudden high rise ase makoi gi prithibida strong oikalak liba mati mafam puding da makoi gi khukan pangalak liba ubasida Russia su manung da cintani hai pofam ase masi makoi gi manung gi bwani masi leak oithokre sini masi gi leak ase gi batung da Russia gi kanglup ki reaction karino ase aseng bara natraga China gi kanglup ki reaction karino masi aseng bara makoi ne kya kari hairi masi su khangna bagi tamak ta bagi tamak mi kyam ngai ki sini adu Russia gi kanglup asina masi secret ka leak oite da khoi ka su secret China gi maram kai leitori makoi de khoi gi friend ni amsung khoi pullaga yamda chawkhat na bagi khongthang kaya da thangi asuman hai pa adu China gi side gi su makoi na leira ko phom ji khumba ma di kari kumba Russia na khoi ki matang ta yek na pal lei habsa aseng boira po aseng bati na lam loita khoi pa wakhalon thamaka ni kaina masi gi pot ase khangsin da adugumba type ta reaction si laki sini adubu manungda Russia amati China gi manungda sumu nei haibu ase sengbari makoi gi FSB na China si nom ki chakolak patara ga di rise or patara di China gi achak pakhara sulai ki pass street da makoi North Korea ga thangna pham asom da bafam ma capture tawna ki matam amata madu ki ana bakhara China sulai sini manungda aduna expert khara na haidi hauji kharni se Russia amdi China yanrabsu nomati akan buwara moi kini makoi se thinara kani hai bu wafam se hai adu Russia manung da China ki rise asibu makoi cinta tawpa mati yamna khanba ki macha ma oiba se masi aseng bani sini aduna matama da China kana hairami sini madi thangdaba country ani hekta maru upang country yabate masi rival country oikalli yeknaba country oikalli sini thangdaba country ani se to sumna China mati Russia ki marakta lairipa relationship mapan thongda taniam sung madungta makoi ase yeknaba amukum louwi haibase maru ena Putin khak Russia ki president Mark amadi Jinping gi marak asida hujik relation fai adu manung gi wakhanti khangpora te hujik Russia ki intelligence FSB se matam makoi KGB hain lai ramitra KGB si change tor FSB oi pane basi intelligence Russia gi manung gi oi bakai karobar manung gi oi ba thaba ase makoi jene suri ni ingsilini masi purum ase pau founder ni Russia gi president ama masika mataw sumna country purum kisu hai pa agency ase lai Russia gi FSB ase masigi wakalon ga Russia gi president Putin gi wakalon ga khara hojik manrak tresini aduna mafom kya da hojik Russia gi kanglup asina China gi torli mo mato Russia gi marung gi pol ase puthoi i masigi spy tawi hai bo fom ase hojik Russia gi side gi su ningsing lakli hai aduna enemy ni haire manungde enemy ni manungde anate mapata tawboy rame tawsina boy rame sini hoji am kana neinari se masi west ki propaganda oiribra madusu khanda biaw phamani madudi Russia ki manungda nakoya sibu asumaina khanbani haibase masi wakol west na thak palangam soiram biyai makoi pam yai Russia amadi China ki maraktam tang war tawna khiduna makoi se leiri pun maksi use tawthokna khiduna makoi se down oikrabati haibo wafam si su makoi gi wakhalon khopri do makoi gi shaitani wakhalon do madusu yawi sini adu buji am kan neinari himati Russia ki manung de ki adu pa pot ama leak oikre masi ki pot asita China se yeknaba ama oina ui haiduna masi da west ki lang oiram basu yaiko aduga chumi FSB na harbe se chumlo habsi ate maram de hojikti mission amani Chinese kanglup asin na tawre se makoi se bypass tawdana country puramak even America Britain France asom da Russia se makoi gi marup ni hairaga masi busu bypass toraka super power amati makoi gi mathakta kanama leitri haibase haihandau ki damakta yam chaw mission ni aduna Russia manung da makoi kari leikri technology pot leikri haibase masi spying toraka puthok pagi damakta wakal khan ba haibase hauna sani na hojik Russia amati China ki marakta Ukraine gi war asigi maram da maram oiraga Russia gi China asin naksina dan laiba mamat sangi masi khudok chaba se lauraga China na Russia gi pot punumak asigi copy to khrabai spy to khangdok khriba taraga ti masi enemy amagi thabuk ni haira potaba aduna masi west na sandrak propaganda khak to era moi China ki thabak ase masi ju chumba yaram gani haina rakli se aduga China ase copy am to hairi
Russia da leiriba makoi scientific technology ke atugumba potching ase putholaga makoi na sakhrabati adugumba pot kya su leiri hojik Russia gi China na copy tongam da Russia gi US na copy tongam da Russia uniquely atugumba pot pairaga lei madu sing atu puthopagi wakhan khalamba su yai aduna manungda makoi ase marup nate yeknaba ni haibase hojik media da prithibida neinabagi amna cho pamacha ba oiri really oirbro oidra khangte aduga handagi so koi tarakhi madudi kharni tagini Russia madi China ki marakta leiba nungsina basa makoi se nomatre nomat thugai rakhini sekhaina rakhini haibo wafam sai ri amorom daga si Russia madi Ukraine ki marakta cho development amal lakli mase kaino ama tamda Russia na yam choba achievement am tawkhre hadak maraga se Russia na pajana nei khaira pani Ukraine asina thatara ka masina drone warfare maru oina drone sing ase puraga yam akal akal ba strike ngasi residential building the taida ki amasung building kaya thuai doki abi pauni masig loina sumi region naina lerise almost Russian losin ki bagumbani Nujik Russia na Ukraine ki territory losin like se amla Kharkiv arisi low no bayam kan honari Kharkiv si low krabadi Ukraine ki capital city Kyiv low bugum labani Kharkiv amati Kyiv ki marakta nap na base yam na nap tre aduga Kharkiv se yam sa important or pa am chokol kraba adugum Ukraine ki city amani masiga thangna le se Sumi region ki almost Russia na ngasi control to bugi pibam ta lakre sini Sumi region ka se pumchai chai thoga masita leirampa wa ngak pagi damakta lai pa Ukraine ki force ka se thugai khar ka masi koi chai chai laga masi capture to body land tagi aduna Russia ki basi chawba development amani sini hari se hojikka loina na Russia na chawkra ba adugumba city mari manga sore mo khoi silak lese masi Russia da annex to kra bali Russia ga tension kra bani aduna ni Zelensky na hojik lawrak lese mauti Ukraine se hojik karimata ngamdraba mo bani aduka west ki support mathau natana khoi lengbi aroi amati khoi loss oiba tari haibo pham se hojik yam kanna magi site ki lawraki sini mauti Russia bu mo khoina kamaina ngakani aduga west khakta dagi makpisal lakaga madu khuchu khulai tuna suk chorpa mighty national ki power se kram soknani aduna Zelensky se somehow handak marak ase yamna satina shocking oibagi wafam ama mention tawi ma khujikka yamna kanna west rom da lawrakli ma ti khoi gi mateng haituna SOS lawgung kari kumba jahaz na truck aeroplane ri pokhai ba chai ba accident matam da SOS lawdo marugi condition ni hairi aduga Ukraine na handak rubodo Russia manungda makoi fighter jet kya thuairamdo madugi matungtani Russia na onsil laglaga nak suthagrise aduna hoji ase Ukraine ki damakta lepa khangpa awabani hairi aduga nahan 1112 asiba khakta asiba Ukraine ki army asiba masi Russia na makoi de pithokre Russia gi so aduki matik army asiba sing pithoraki aduga hojik so asiba ki leinari sini harise mok ta thamatuna youngsters sing faja kraba pagi aduga mi sing atu war sing maramna makoi ase pikham na tuna munsi lam khang ta chatkre aduga Ukraine gi nupi sing se Ukraine gi mi sing se nupi ta harano Ukraine gi nupi Ukraine gi pakhang sing ase prithibi da masak fajaba country kharge manungda makoi ase challi sini nupi masak fajaba da Ukraine Egypt ase yam phajai hairi sini makoi gi mi sing ase hojika war asina maram warga prithibi country kaya da thokre chatkre aduga karam haina pusi leliba laisapi amana masai country da luhongta dana leiba taragati maki hakchang ato adugum pawasu kaya linrakli asini war ki maram da purakli situation ase